ꯉꯁꯤꯗꯤ ꯃꯌꯥꯝꯒꯤ ꯀꯥꯟꯅꯔꯕ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯔ ꯂꯥꯛꯆꯒꯦ ꯑꯩꯈꯣꯏꯒꯤ ꯑꯙꯥꯔꯒ ꯄꯥꯟꯒ ꯂꯤꯡ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯍꯥꯏꯕꯗꯣ ꯑꯍꯥꯟꯕꯗ ꯒꯨꯒꯜꯗ ꯆꯪꯕꯤꯔꯣ ꯑꯗꯨꯒ www.incometax.government.in ꯍꯥꯏꯅ ꯊꯥꯕꯤꯔꯣ ꯑꯗꯨꯒ ꯃꯥꯒꯤ ꯄꯦꯖ ꯑꯃ ꯊꯣꯔꯛꯑꯅꯤꯀꯣ ꯄꯦꯖ ꯑꯃ ꯊꯣꯔꯛꯑ ꯃꯇꯨꯡꯗ ꯃꯈꯥꯗꯒꯤ ꯁꯨꯝ ꯁ꯭ꯀ꯭ꯔꯣꯜ ꯇꯧꯕꯤꯔꯣ ꯃꯈꯥ ꯁꯨꯝ ꯆꯤꯡꯈꯠꯄꯤꯔ ꯃꯇꯨꯡꯗ ꯁꯤꯗ ꯑꯍꯥꯟꯕꯗ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯤꯡ ꯑꯙꯥꯔ ꯁ꯭ꯇꯦꯇꯁ ꯍꯥꯏꯅ ꯁꯤꯗ ꯑꯗꯨꯝ ꯌꯦꯡ ꯌꯥꯔꯦ ꯂꯤꯡ ꯑꯙꯥꯔ ꯁ꯭ꯇꯦꯇꯁ ꯍꯥꯏꯁꯤꯗ ꯆꯪꯉꯒ ꯁꯤꯗ ꯀ꯭ꯂꯤꯛ ꯇꯧꯕꯤꯔꯣ ꯑꯣꯏꯅꯔꯣ ꯁꯥꯔꯀꯜ ꯇꯧꯕꯤꯔ ꯁꯤꯗ ꯀ꯭ꯂꯤꯛ ꯇꯧꯕꯤꯔ ꯃꯇꯨꯡꯗ ꯃꯥꯒꯤ ꯄꯦꯖ ꯑꯃꯃꯨꯛ ꯊꯣꯛꯂꯛꯑꯅꯤ ꯄꯦꯖꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯥꯟ ꯅꯝꯕꯔꯒ ꯑꯙꯥꯔ ꯅꯝꯕꯔꯒ ꯅꯝꯃꯣ ꯍꯥꯏꯕꯤꯔꯅꯤꯀꯣ ꯑꯗꯨꯒ ꯄꯥꯟ ꯅꯝꯕꯔꯒ ꯑꯙꯥꯔꯒ ꯅꯝꯃ ꯃꯇꯨꯡꯗ ꯁꯤꯗ ꯚ꯭ꯌꯨ ꯂꯤꯡ ꯑꯙꯥꯔ ꯁ꯭ꯇꯦꯇꯁ ꯍꯥꯏꯅ ꯊꯥꯕ ꯑꯃ ꯌꯥꯎꯕꯅꯦꯕ ꯁꯤꯗ ꯅꯝꯃꯣ ꯑꯗꯨꯒ ꯑꯗꯨꯝ ꯊꯣꯛꯂꯛꯑꯅꯤ ꯑꯗꯨꯗ ꯇꯧꯗ꯭ꯔꯒꯁꯨ ꯂꯤꯡ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨ ꯑꯣꯏꯅ ꯇꯥꯛꯆꯔꯛꯀꯦ ꯁꯤꯗ ꯂꯤꯡ ꯑꯙꯥꯔ ꯍꯥꯏꯕꯁꯤꯗ ꯅꯝꯕꯤꯔꯣ ꯁꯤꯗꯁꯨ ꯑꯗꯨꯝ ꯌꯦꯡ ꯌꯥꯕꯅꯤ ꯀꯃꯥꯏꯅ ꯆꯦꯛ ꯑꯗꯨꯝ ꯇꯧꯕ ꯌꯥꯕꯅꯤ ꯁꯤꯗꯁꯨ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯆꯤꯡꯈꯠꯄꯤꯔ ꯃꯇꯨꯡꯗ ꯉꯁꯥꯏꯒꯤ ꯑꯗꯨꯃꯥꯏꯅ ꯄꯥꯟ ꯅꯝꯕꯔꯒ ꯑꯗꯒꯤ ꯑꯙꯥꯔ ꯅꯝꯕꯔꯒ ꯅꯝꯗꯣꯏꯅꯦꯕ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯐꯣꯟꯗ ꯇꯧꯕꯗꯗꯤ ꯅꯝꯕꯔ ꯍꯥꯟꯅ ꯅꯝꯗ꯭ꯔꯗꯤ ꯌꯥꯗꯕꯅꯦ ꯍꯥꯏꯗꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕꯅꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯅꯝꯕꯔ ꯂꯥꯁ ꯅꯝꯕꯔꯗꯣ ꯑꯗꯨ ꯍꯥꯟꯅ ꯅꯝꯕꯤꯔꯣ ꯑꯗꯨ ꯃꯇꯨꯡꯗ ꯃꯃꯥꯡꯒꯤꯗꯣ ꯈꯔ ꯁꯦꯝꯃ ꯅꯝꯕꯤꯌꯨ ꯆꯣꯡ ꯆꯠꯄꯅꯦꯕ ꯐꯣꯟꯗ ꯇꯧꯕꯗꯗꯤ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯁꯦꯝꯃꯒ ꯇꯧꯔ ꯃꯇꯨꯡꯗ ꯑꯙꯥꯔ ꯅꯝꯕꯔ ꯑꯃꯨꯛ ꯅꯝꯕꯤꯔꯣ ꯑꯙꯥꯔ ꯅꯝꯕꯔ ꯅꯝꯃ ꯃꯇꯨꯡꯗ ꯃꯈꯥꯗ ꯑꯩꯈꯣꯏꯒꯤ ꯂꯤꯡ ꯑꯙꯥꯔ ꯋꯤꯠ ꯍꯥꯏꯅ ꯁ꯭ꯇꯦꯞ ꯑꯣꯏꯅ ꯊꯣꯔꯛꯀꯅꯦꯕꯀꯣ ꯁꯤꯒꯤꯗ ꯚꯦꯂꯤꯗꯦꯠꯁꯤꯗ ꯅꯝꯕꯤꯔꯣ ꯚꯦꯂꯤꯗꯦꯠꯁꯤꯗ ꯅꯝꯕꯤꯕ ꯃꯇꯝꯗ ꯍꯥꯟꯅ ꯂꯤꯡ ꯇꯧꯔꯒ ꯂꯩꯕ ꯑꯣꯏꯇꯥꯔꯒꯗꯤ ꯁꯨꯃꯥꯏꯅ ꯌꯣꯔ ꯄꯥꯟ ꯏꯁ ꯑꯣꯜꯔꯦꯗꯤ ꯂꯤꯡ ꯇꯨ ꯒꯤꯚꯟ ꯑꯙꯥꯔ ꯍꯥꯏꯅ ꯊꯣꯔꯛꯑꯅꯤ ꯑꯗꯨ ꯀꯩꯒꯨꯝꯕ ꯂꯤꯡ ꯇꯧꯔ ꯇꯥꯔꯒꯗꯤ ꯅꯦꯛꯁ ꯁ꯭ꯇꯦꯞ ꯍꯥꯏꯅ ꯊꯣꯔꯛꯄ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯁ꯭ꯇꯦꯞ 3 ꯑꯗꯨꯃꯥꯏꯅ ꯆꯪꯉꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤꯗꯤ ꯍꯥꯟꯅ ꯂꯤꯡ ꯇꯧꯔꯒ ꯂꯩꯔꯕꯅꯤꯅ ꯌꯥꯔꯦ ꯑꯗꯨ ꯀ꯭ꯂꯣꯖ ꯇꯧꯁꯤꯟꯖꯔꯒꯦ ꯃꯌꯥꯝꯁꯨ ꯁꯨꯃꯥꯏꯅ ꯆꯦꯛ ꯇꯧꯕꯤꯌꯨ